Matam khara amuk haujinkri masa masana thoina yaningba oidrabasu sanatombaga memthoigado luhonglami malikadi nungaibada sorga makhutna lamba phanglabo hek ningkri nungtigi mamo atombibu thagat haudaba yaude memthoisu imungdugi apam pamda munna khangna chatnabu hotnai sanatombaga mabanigi maraktadi inak naksinaba ngamdana leiri mapan thomda matai manau oirabasu manungdadi oiba ngamdri si oidunasu amana amagi matengdi adumak taunarami memthoina thabak chatpa thingdok thingjin lauthok lausin sanatombana adumak taurami adugumba maongduda malikadi panghada harausei leikai midasu mamo atombi phabagi thabainkhang haibagi chainsang thong thakpa haubagi wari kaya kaya ni sariba onthokna pamjaba haidu oikri ngasi su adu mangai man he he chak topu matung chatpa yumdugi angol aduda yumdugi ahal nupi aduga phamina duna wari sanar ngasi sunya uti asangba thongami kayadi haurya haumandana aidi anirak ahumlak hap hap tuna sathok ledana nungthil tumsinbado isa nungai taidana isi hoide hekta lakliba ho yai aisu yumse ithanta sangamini nati nangi namaudubu thaga leplabro haima aidin sanghawbagi waridi ikaw kawidana ho kuiraroi isia aisu isa tombagi isuga to udawramnine farida hek lakbaga oikrido hausikan sidine sel yamna tingnara maline chahi amani angang poktana leiruradi moigi daktara haidudanya kari hidak no khangde yam kaptana tawmani isi diam khangina ho aigi inaw nupi wangkhai ongbido magi mamaudo adumaina tawdana hauzik nya hidaka yam kapli noigi aeroplane kaido tong dana su yam chatlabani isigi inaw nupi dubu mamau kayano masa nupi ngakta manga poklaba matung lamsida leiriba lai pumba khurumba yaba khurum lamlaba matung usinna sinna nupa sima yawhodana nupi su nganna dum thijan halaba inaw nupi lawba nupa si nakhoigi kari haibano kensara haibara kari no ne adu naraktana ne mapa hinglingaida luhongba yawhongnana baidana nupa masa aduga khangna jabise hainarudana hongimni ne luhongba tha ani hongi matung mapa dusu dum laikhitre haima adubu masa ningol singdagi angang yokpodi kari kaiba hoida adubudi masa nupa adugi asengma masu pamlamgani hoi yabadi yabazani adudanya masa ningol singdusu angang yamna tangine hauzik matam sidi angang su yam poknadredo masa nupi ahal duma masa su yaudre nupagi manau nupa haibra karino matai haibra adugi masa nupa ma yoktana hauzikti phana saurabani kalasa ait haibra karino kariye si sunya magi nupa duda asoi boibagi wa yamnadribani ko aikhoi nupina angang oiba ngamdabu oiramadine nupana tombi pusala ambasu yai aikhoi nupi tana kathokpa henbani sumi si isena harido yam sumu wafamni adagi nupi yai maduna nakhoigi foreigner haibra aduda mayum pali adudi inaw nupi duna pahamdaba zani ahum subidusu nupa amakak poi mari subiduna mayum palu yadredana lamda thabak tawduna leiri atombiduna nupi ngakta amuk ani pokle loina mak saureda leisabi pungkak pharabani atombiduna ahum subidagi mayum panba hankibani kalasa 9 kabada pankhidana mapana saudana nya phana koina yumda su sanghaludrabani hare krishna aidi madumok sauningba leite koisia mama mapana makoida kari khali kari pamni haibasu khandaba aigi isa nupa ahandu su yengudana hauzikti leikhidrebu mahaido yaukai tamhalle lukhrabi ma ainu hotnadana aduga man chit langni likthokraga tawriduni nangi namau nupi lei masibu leirika tamaktabro mana saba phidi mina phajai makhut chetliedani yam hainaida khangjadi makhoigi BA haiduni ka haibani
ꯐꯤꯗꯨꯁꯨ ꯄꯪꯁꯥ ꯃꯁꯥꯔꯤꯕ ꯍꯥꯏꯗꯨꯅꯤ ꯁ꯭ꯋꯥꯏꯒꯤ ꯃꯤꯅ ꯅꯨꯡꯁꯤꯗꯅ ꯄꯪꯂꯩ ꯃꯔꯩ ꯄꯤꯔꯤꯁꯦ ꯐꯔꯕꯅꯤ ꯊꯕꯛ ꯑꯃꯠꯇ ꯍꯩꯔꯒꯁꯨ ꯂꯥꯛꯇꯦꯗꯣ ꯃꯥꯗ ꯇꯥꯛꯅꯕꯗ ꯃꯥꯅ ꯊꯣꯡ ꯊꯥꯛꯇꯅꯕꯨꯗꯤ ꯆꯥꯗ꯭ꯔꯦꯀꯣ ꯑꯗꯨꯕꯨ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯗꯨꯛ ꯑꯃ ꯊꯥꯎꯃꯩ ꯑꯃ ꯊꯥꯟꯕ ꯐꯥꯎꯕ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯅꯤꯡꯗꯦ ꯉꯔꯥꯡꯗ ꯂꯥꯛꯄ ꯃꯅꯥꯎꯅꯨꯄꯤꯁꯤꯗꯤ ꯌꯦꯡꯉꯣ ꯏꯆꯦ ꯑꯩꯅ ꯄꯪꯊꯥ ꯊꯥꯒꯠꯄꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯌꯨꯝꯒꯤ ꯊꯕꯛꯁꯨ ꯇꯧꯋꯤꯗꯣ ꯂꯥꯏꯒꯤ ꯇꯤꯟꯒꯤꯁꯨ ꯇꯧꯋꯤ ꯑꯗꯨꯒ ꯃꯁꯥꯒꯤ ꯊꯕꯛ ꯆꯠꯄ ꯅꯪꯅꯅꯕ ꯑꯃꯨꯛꯁꯨ ꯍꯣꯠꯅꯔꯤꯕ ꯈꯦꯅꯩ ꯌꯥꯝ ꯈꯦꯅꯈ꯭ꯔꯦ 이수 누빠두ꯗꯒꯤ ꯆꯍꯤ 2-3ꯗꯅꯤ ꯍꯜꯂꯤꯁꯤ ꯃꯗꯣꯝꯆꯥ ꯑꯁꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ ꯍꯥꯏꯁꯤꯒ ꯈꯦꯅꯩꯀꯣ ꯍꯦꯛꯇ ꯈꯦꯅꯔꯛꯏ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯑꯃꯅ ꯕ꯭ꯔꯥꯍꯃꯟ ꯅꯤꯡꯉꯣꯜꯅꯤ ꯑꯃꯅ ꯃꯩꯇꯩꯅꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯈꯪꯕꯗꯤ ꯈꯔꯗꯤ ꯈꯦꯅꯔꯛꯄ ꯇꯥꯕꯅꯤ ꯃꯩꯇꯩ ꯂꯥꯏꯅꯤꯡꯕ ꯌꯥꯝ ꯈꯪꯕ ꯂꯩꯔꯛꯏꯁꯦ ꯑꯗꯨꯒ ꯃꯥꯅ ꯁꯤꯗ ꯂꯩꯔꯛꯂꯤꯁꯤ ꯉꯁꯤ ꯉꯔꯥꯡꯗꯁꯨ ꯅꯠꯇ꯭ꯔꯦꯗꯅ ꯈꯪꯒꯦ ꯍꯩꯒꯦ ꯍꯥꯏꯔꯗꯤ ꯌꯥꯝ ꯈꯪꯕ ꯍꯩꯕ ꯌꯥꯔꯦꯗ ꯇꯥꯛꯏ ꯃꯅꯥꯗ ꯍꯥꯞꯇꯦ ꯑꯩꯅ ꯀꯥꯟꯅꯔꯣꯏꯌꯦꯗꯅ ꯋꯥ ꯉꯥꯡꯗ꯭ꯔꯕ ꯍꯥꯏꯁꯦ ꯂꯣꯏꯔꯛꯂꯕꯅꯤ ꯏꯁꯤ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗ ꯂꯧꯗ꯭ꯔꯗꯤ ꯀꯝꯗꯧꯅꯤ ꯉꯥꯏꯈꯣ ꯅꯪꯒꯤ ꯅꯁꯨ ꯅꯨꯄꯤꯗꯨ ꯂꯩꯁꯥꯕꯤ ꯐꯥꯔꯦꯅꯦ ꯃꯁꯛꯇꯨ ꯃꯄꯥꯒ ꯑꯣꯟꯊꯣꯛꯅ ꯃꯥꯟꯅꯈ꯭ꯔꯦ ꯐꯥꯔꯦ ꯃꯥꯟꯕꯅꯤ ꯑꯆꯧꯕ ꯄꯨꯔꯥ ꯍꯩꯖꯤꯟꯍꯧꯔꯕꯅꯤ ꯏꯁꯨꯁꯤꯡ ꯅꯨꯡꯁꯤꯕꯒꯤ ꯇꯨꯃꯤꯟꯅ ꯗꯨꯛ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨꯅꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕ ꯆꯥꯎꯔꯛ ꯁꯥꯡꯂꯛꯂꯕ ꯍꯥꯏꯗꯣ ꯑꯣꯏꯔꯛꯂꯕꯅꯤꯅ ꯃꯃꯥꯒꯤ ꯃꯤꯆꯪꯒ ꯆꯪꯗꯅ ꯋꯥꯒ ꯌꯥꯝ ꯉꯥꯡꯂꯦ ꯇꯧꯕꯅꯤ ꯃꯈꯣꯏꯗꯤ ꯅꯁꯨ ꯅꯨꯄꯥꯗꯨꯗꯤ ꯎꯈꯤꯗ꯭ꯔꯦꯅꯤ ꯍꯟꯗꯛꯇꯤ ꯑꯣ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯔꯦ ꯍꯥꯏꯕꯅꯤ ꯀꯔꯤ ꯂꯝ이ꯌꯦ ꯈꯪꯖꯗꯦꯗ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤ ꯍꯥꯏꯕꯔ ꯀꯔꯤꯅꯣ ꯑꯗꯨꯒꯤ ꯑꯣꯏꯔ ꯃꯥꯟꯅꯦ ꯃꯥꯒ ꯍꯦꯛ ꯆꯠꯄ ꯃꯃꯥꯟꯅꯕꯔ ꯀꯔꯤꯅꯣ ꯑꯃꯗꯤ ꯚꯣꯠ ꯂꯦꯞꯇꯧꯔꯦꯅ ꯇꯥꯏꯅꯦ ꯅꯍꯥꯟꯅ ꯃꯥꯏꯕ ꯁꯥꯕꯒꯤ ꯋꯥꯕꯨ ꯏꯁꯦ ꯑꯣꯏꯔꯣꯏꯗ ꯃꯤ ꯍꯥꯟꯅꯗꯒꯤ ꯀꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯗꯨꯒ ꯂꯝꯕꯥ ꯇꯧꯕꯗ ꯅꯣꯛꯃꯜꯂꯤꯗ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏꯒꯤ ꯀꯦꯟꯗ꯭ꯔꯅꯤ ꯍꯧꯖꯤꯛꯀꯤ ꯑꯅꯧꯕ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯍꯥꯏꯅꯔ ꯃꯥꯟꯅꯤ ꯍꯧꯖꯤꯛꯀꯥꯟ ꯅꯍꯥꯟꯅ ꯄꯥꯏꯍꯟꯕꯅ ꯐꯔꯦꯁꯨ ꯍꯥꯏꯅꯩ ꯃꯣꯏꯒꯤ ꯍꯥꯟꯅꯒꯤ MLAꯗꯨꯗꯤ ꯊꯕꯛ ꯑꯃꯠꯇꯁꯨ ꯇꯧꯗꯦꯗꯅ ꯃꯣꯏ ꯃꯌꯥꯝ ꯁꯥꯎꯅꯔꯕꯅꯤꯀꯣ ꯃꯣꯏꯁꯨ ꯄꯪꯉꯤꯕ ꯊꯕꯛꯁꯨ ꯇꯧꯔꯤꯕ ꯃꯤꯁꯛꯇꯨꯅ ꯊꯥꯒꯠꯇꯦꯅꯦ ꯍꯣ ꯊꯕꯛ ꯇꯧꯋꯦ ꯍꯥꯏꯔꯤꯗꯨꯁꯨ ꯌꯦꯡꯉꯣ ꯁꯔꯀꯥꯔ ꯄꯥꯏꯕ ꯍꯦꯛ ꯌꯥꯎꯈꯤꯕꯗꯅꯦ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯃ ꯍꯦꯛꯇ ꯑꯣꯟꯈꯤꯗꯧꯔꯤꯅꯤ ꯁꯤꯗꯤ ꯍꯧꯅ ꯁꯥꯅꯤ ꯆꯨꯝꯃꯤ ꯑꯗꯨꯁꯨ ꯏꯃꯥꯟꯗ ꯃꯥꯟꯅꯩꯌꯦꯗꯨꯅꯤ ꯋꯥꯔꯤꯗꯅꯦ ꯃꯇꯝꯁꯤ ꯌꯧꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯏꯃꯧ ꯑꯇꯣꯝꯕꯤ ꯂꯥꯛꯑꯝꯃꯅꯤ ꯏꯆꯦ ꯍꯌꯦꯡꯃꯨꯛ ꯂꯥꯛꯀꯦ ꯆꯠꯂꯒꯦ ꯍꯣ ꯆꯠꯂꯣ ꯃꯥꯂꯤꯀꯥ ꯆꯠꯈꯤꯕꯒ ꯇꯧꯖ ꯁꯥꯔꯤꯁꯤ ꯃꯃꯧ ꯅꯨꯄꯤ ꯊꯕꯛ ꯇꯧꯕꯤꯕꯨꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯇꯅ ꯊꯝꯃꯤ ꯁꯤꯔꯝꯗꯥꯏꯁꯤ ꯐꯥꯎꯕ ꯁꯦꯜꯗ ꯆꯣꯞꯄ ꯍꯟꯗ꯭ꯔꯤꯅꯤ ꯃꯁꯦ ꯄꯣꯛꯂꯛꯇꯧꯔꯤꯕ ꯃꯁꯨꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯗꯦꯁꯨ ꯈꯪꯕ ꯅꯠꯇꯕꯗ ꯂꯨꯍꯣꯡꯕꯅ ꯊꯥ 2 ꯐꯥꯎ ꯐꯥꯔꯝꯈꯤꯔꯣꯏ ꯇꯨꯀꯠꯆꯩꯗ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯥꯡꯗꯅ ꯑꯃ ꯇꯨꯡꯗꯅ ꯑꯃ ꯍꯥꯏꯕꯗꯨꯅꯤ ꯃꯤꯑꯣꯏꯕ ꯃꯥꯂꯤꯀꯥꯅ ꯀꯣꯟꯊꯣꯡꯗꯒꯤ ꯆꯪꯂꯛꯄꯗ ꯃꯆꯥꯅꯨꯄꯥꯒ ꯃꯃꯧ ꯅꯨꯄꯤꯒ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯃꯥꯜꯂꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯃꯛꯏ ꯃꯥꯂꯤꯀꯥ ꯍꯔꯥꯎ ꯏꯃꯧ ꯍꯜꯂꯛꯑꯦꯗꯅ ꯋꯥꯔꯝꯃꯅꯤ ꯏꯃꯥ ꯆꯥ ꯂꯣꯟꯕꯤꯔꯛꯑꯒꯦ ꯃꯦꯝꯊꯣꯏ ꯇꯞꯅ ꯏꯃꯥ ꯑꯩ ꯁꯨꯝ ꯇꯧꯔꯒꯦ ꯉꯁꯤꯗꯤ ꯉꯥ ꯆꯥꯁꯦꯗꯅ ꯉꯥ ꯂꯩꯔꯛꯄꯅꯤ ꯈꯣꯏꯕꯦꯝꯃ ꯀꯣꯂꯦꯖ ꯆꯠꯈꯤꯖꯥꯠꯂꯥ ꯂꯩꯖꯔꯝꯅꯤ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯐꯨꯔꯤꯠ ꯑꯃ ꯂꯩꯔꯛꯄ ꯄꯤꯒꯦ ꯇꯧꯅꯤ ꯀꯩꯗꯧꯅꯕ ꯃꯐꯤꯅ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯂꯩꯗꯅ ꯂꯩꯔꯁꯤꯗ ꯃꯦꯝꯊꯣꯏ ꯇꯥꯁꯤꯟꯅꯔꯨꯗꯦ ꯌꯥꯡꯒꯣꯏ ꯁꯅꯥ ꯇꯥꯅꯕ ꯀꯧꯔꯛꯏ ꯕꯦꯝꯃ ꯏꯆꯦ ꯏꯃꯨꯡꯗ ꯂꯩꯃꯅ ꯍꯩ ꯅꯣꯏꯅ ꯑꯗꯨꯝ ꯆꯥꯍꯜꯂ ꯃꯥꯅꯤ ꯅꯪ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯥ ꯅꯪꯕꯣ ꯇꯥꯏꯌꯦ ꯍꯅꯨꯕꯤꯁꯤꯅ ꯉꯥꯡꯉꯤꯁꯦ ꯇꯥꯅꯤꯡꯗꯦꯅ ꯈꯨꯝꯗ꯭ꯔꯤꯅꯤ ꯍꯩꯃ ꯈꯨꯝꯃꯨꯅꯦ ꯃꯦꯝꯊꯣꯏ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯍꯩꯃ ꯑꯩꯅ ꯀꯧꯕ ꯇꯥꯗ꯭ꯔꯥ ꯅꯪꯕꯣ ꯁꯦ ꯅꯪꯒꯤ ꯐꯨꯔꯤꯠ ꯑꯃ ꯂꯩꯔꯛꯄꯅꯤꯁꯦ ꯆꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯆꯥꯒꯗ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯤ ꯍꯦꯛ ꯎꯕꯗ ꯅꯪ ꯎꯔꯛꯑꯦꯅ ꯂꯩꯔꯛꯏꯅꯤ ꯏꯆꯦ ꯍꯣꯔꯦꯟꯗꯤ ꯏꯟꯁꯥꯡ ꯊꯣꯡꯉꯨꯔꯅꯨ ꯉꯥ ꯂꯩꯔꯛꯏ ꯀꯔꯤ ꯏꯟꯁꯥꯡ ꯂꯩꯒꯦ ꯈꯔ ꯊꯅꯝꯒꯦ ꯍꯧꯖꯤꯛꯀꯥꯟꯁꯤꯅ ꯀꯥꯂꯦꯟ ꯑꯣꯏꯕꯁꯤꯗ ꯆꯥꯅꯤꯡꯕ ꯑꯝꯇꯁꯨ ꯌꯥꯎꯗꯦ ꯁꯦꯕꯣꯠ ꯈꯔꯒ ꯈꯥꯃꯦꯟ ꯑꯈꯥꯕꯤ ꯀꯥꯡꯉꯧ ꯆꯥꯅꯕ ꯈꯔꯒ ꯂꯩꯔꯛꯄꯅꯤ ꯌꯥꯔꯦꯗ ꯊꯅꯝꯃꯅꯨꯗ ꯈꯔ ꯊꯅꯝꯒꯦ ꯌꯦꯟꯅꯔꯒ ꯆꯥꯃꯤꯟꯅꯗꯧꯅꯤ ꯀꯩꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯊꯣꯏꯗꯣ ꯏꯟꯁꯥꯡ ꯂꯩꯔꯛꯄꯗꯨ ꯈꯥꯏꯗꯣꯛꯂꯒ ꯄꯤꯔꯝꯃꯤ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯐꯨꯔꯤꯠꯇꯨ ꯂꯤꯠꯂꯒ ꯊꯣꯛꯂꯛꯏ ꯐꯖꯔꯦ ꯆꯞ ꯆꯥꯔꯦ ꯑꯩꯅ ꯈꯟꯕꯗꯨꯃꯛ ꯑꯣꯏꯔꯦ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯃꯦꯝꯊꯣꯏꯗꯣ ꯃꯈꯣꯏꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯁꯅꯥꯇꯣꯝꯕꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯦꯝꯊꯣꯏ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨ ꯂꯦꯞꯂꯒ ꯊꯣꯛꯈ꯭ꯔꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯥ ꯈꯪꯏ ꯃꯦꯝꯊꯣꯏ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯐꯠꯇꯕꯤꯗꯤ ꯅꯠꯇꯦ
ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯍꯧꯅ ꯈꯪꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯈꯨꯗꯤ ꯑꯃꯨꯛꯇꯪ ꯊꯤꯈꯤꯕꯗ ꯕꯗꯅꯥꯝꯒꯤ ꯃꯩꯁꯥ ꯐꯪꯍꯧꯕ ꯀꯌꯥꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯐꯝꯗ ꯂꯥꯛꯂꯕꯤ ꯑꯁꯤꯕꯨꯗꯤ ꯕꯗꯅꯥꯝꯒꯤ ꯃꯩꯁꯥ ꯑꯁꯤ ꯐꯪꯍꯜꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯃꯦꯝꯊꯣꯏꯗꯣ ꯆꯥ ꯀꯞ ꯑꯃ ꯄꯨꯗꯨꯅ ꯑꯃꯨꯛ ꯆꯪꯂꯛꯏ ꯑꯗꯨꯒ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯂꯛꯏ ꯁꯅꯥꯇꯣꯝꯕꯅ ꯄꯤꯔꯛꯂꯤꯕ ꯍꯤꯗꯥꯛꯁꯤꯡꯗꯨ ꯃꯇꯝ ꯆꯥꯅ ꯆꯥꯎ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯖꯤꯟꯗꯅ ꯅꯁꯥ ꯑꯃꯗꯤ ꯑꯉꯥꯡꯗꯨꯗ ꯁꯣꯛꯀꯗꯕ ꯊꯕꯛꯇꯤ ꯇꯧꯒꯅꯨ ꯄꯨꯝꯅꯃꯛ ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯜꯂꯛꯀꯅꯤ ꯋꯥꯈꯜ ꯑꯁꯤꯅ ꯋꯥꯔꯅꯨ ꯈꯜꯂꯅꯨ ꯍꯥꯏꯔꯒ ꯈꯟꯗꯕ ꯋꯥꯗꯕ ꯉꯝꯂꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯀꯔꯤꯁꯨ ꯂꯨꯔꯝꯂꯣꯏ ꯍꯣꯏ ꯆꯨꯝꯃꯤ ꯈꯜꯂꯅꯨ ꯍꯥꯏꯔꯒ ꯈꯟꯗꯕ ꯌꯥꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯕꯗꯨꯗ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯑꯃ ꯃꯥꯡꯍꯟꯕꯗꯨꯗꯤ ꯑꯔꯥꯟꯕ ꯅꯠꯇ꯭ꯔꯅꯦ ꯑꯩ ꯑꯃꯅ ꯗꯗꯥꯁꯨ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯀꯨꯝꯃꯤꯟꯅꯔꯦ ꯑꯗꯨ ꯍꯥꯏꯕ ꯍꯧꯅꯗꯦ ꯅꯪ ꯂꯥꯟꯗꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯋꯥꯔꯧꯕꯁꯨ ꯂꯩꯇꯦ ꯅꯪꯅ ꯃꯇꯝꯗꯨꯗ ꯑꯩꯉꯣꯟꯗ ꯋꯥꯐꯝꯁꯤꯡꯗꯣ ꯂꯣꯠꯂꯝꯕ ꯇꯥꯔꯗꯤ ꯑꯩꯅ ꯋꯥꯔꯧꯔꯝꯕ ꯌꯥꯏ ꯅꯪꯅ ꯑꯆꯨꯝꯕꯗꯣ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯛꯈꯤꯕꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯊꯥꯒꯠꯂꯤ ꯊꯧꯗꯣꯛꯁꯤꯡꯁꯤꯗ ꯅꯪꯒꯤ ꯅꯔꯥ ꯀꯔꯤꯅꯣ ꯑꯗꯨꯒ ꯅꯪꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯈꯤꯒꯦ ꯍꯥꯏꯔꯁꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯤꯡꯒꯗꯕ ꯂꯩꯇꯦ ꯊꯧꯗꯣꯛꯁꯤꯗ ꯗꯗꯥꯒꯤꯗꯤ ꯀꯔꯤ ꯅꯔꯥ ꯂꯩꯔꯤꯕ ꯑꯩꯕꯨ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯗꯨꯅ ꯅꯆꯤꯟ ꯄꯦꯟꯅ ꯆꯩꯔꯝꯂꯒ ꯅꯥꯊꯩꯈꯤꯕ ꯌꯥꯔꯤꯕ ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯅꯪꯒꯤ ꯄꯨꯟꯁꯤꯗꯤ ꯀꯔꯤ ꯑꯣꯏꯈꯤꯕ ꯃꯤꯌꯥꯝꯅ ꯇꯤꯟꯁꯤꯠꯅꯐꯝ ꯑꯣꯏꯍꯧꯕ ꯃꯦꯝꯊꯣꯏ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯈꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯛꯏ ꯁꯅꯥꯇꯣꯝꯕꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯕꯨ ꯀꯞꯍꯟꯒꯦ ꯍꯥꯏꯗꯅ ꯍꯥꯏꯕ ꯅꯠꯇꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯗꯗꯥꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨꯅ ꯑꯩꯒ ꯊꯦꯡꯅꯔꯨꯕꯁꯦ ꯗꯗꯥ ꯅꯪꯒꯤꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯤꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯕꯁꯨ ꯅꯪꯂꯦ ꯑꯗꯨꯝꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯊꯥꯛ ꯌꯥꯝꯅ ꯍꯟꯊꯅ ꯈꯟꯖꯒꯅꯨ ꯐꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯑꯩ ꯁꯟꯙ꯭ꯌꯥꯒꯤ ꯂꯥꯏꯒꯤ ꯊꯕꯛ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯃꯦꯝꯊꯣꯏ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯅꯣꯝꯂꯛꯏ ꯁꯅꯥꯇꯣꯝꯕꯗꯨ ꯊꯣꯛꯈ꯭ꯔꯦ ꯃꯦꯝꯊꯣꯏ ꯇꯨꯃꯤꯟ ꯑꯁꯨꯝ ꯐꯝꯗꯨꯅ ꯂꯩꯍꯧꯏ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯂꯥꯛꯄꯗꯨꯗ ꯃꯦꯝꯊꯣꯏ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯏ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃꯗꯒꯤ ꯇꯧꯔꯛꯄ ꯑꯣꯏꯔꯝꯃꯤ ꯑꯍꯥꯟꯕꯗ ꯄꯥꯏꯕ ꯅꯪꯂꯝꯗꯦ ꯑꯃꯨꯛꯀꯁꯨ ꯇꯧꯔꯛꯄꯗꯨꯗ ꯊꯤꯟꯊꯗꯅ ꯑꯣꯈꯠꯂꯒ ꯍꯜꯂꯣ ꯀꯅꯥ ꯊꯣꯏ ꯀꯅꯥꯅꯣ ꯑꯩꯅꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯤꯕꯗꯤ ꯊꯣꯏ ꯅꯪ ꯑꯩꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯈꯣ ꯅꯪꯒꯤ ꯋꯥ ꯑꯩ ꯀꯔꯤꯒꯤ ꯇꯥꯗꯣꯏꯅꯣ ꯃꯇꯝꯗꯨꯗ ꯅꯪ ꯑꯩꯒꯤ ꯋꯥ ꯑꯃ ꯐꯥꯎꯕ ꯇꯥꯈꯤꯗꯕ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛ ꯅꯪꯒꯤ ꯋꯥ ꯇꯥꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯍꯣꯏ ꯆꯨꯝꯃꯤ ꯑꯩ ꯅꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯣꯏꯗꯕ ꯉꯥꯡꯂꯣꯏꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯈ꯭ꯔꯦ ꯉꯥꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯪꯁꯨ ꯑꯃꯨꯛꯇꯗꯤ ꯈꯟꯗꯨꯅ ꯌꯦꯡꯉꯨ ꯑꯩꯒꯤ ꯃꯐꯝꯁꯤꯗ ꯅꯪ ꯂꯩꯔꯝ ꯊꯣꯛꯂꯕꯗꯤ ꯀꯔꯤ ꯇꯧꯅꯤ ꯅꯪꯅꯗꯤ ꯅꯨꯄꯥ ꯊꯣꯛꯆꯗ꯭ꯔꯒ ꯑꯩꯅ ꯀꯔꯤ ꯂꯥꯟꯈꯤꯕꯒꯦ ꯍꯥꯏꯌꯨ ꯑꯩꯒꯤ ꯏꯔꯥꯜꯁꯤ ꯀꯔꯤꯅꯣ ꯏꯕꯥꯅꯤ ꯀꯔꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯁꯤ ꯑꯩꯅ ꯃꯗꯨꯒꯤ ꯄ꯭ꯂꯥꯟ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯁꯅꯥꯇꯣꯝꯕꯅ ꯃꯄꯥꯟꯗꯒꯤ ꯇꯥꯔꯝꯃꯤ ꯃꯍꯥꯛ ꯀꯥ ꯑꯗꯨꯗ ꯆꯪꯂꯝꯗ꯭ꯔꯦ ꯑꯗꯨꯝ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯃꯦꯝꯊꯣꯏꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯑꯩ ꯂꯨꯍꯣꯡꯗꯨꯅ ꯁꯥꯒꯩ ꯑꯃꯒꯤ ꯃꯧ ꯑꯣꯏꯔꯦ ꯍꯥꯏꯕ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯃꯗꯨ ꯑꯩ ꯈꯪꯏ ꯅꯪ ꯑꯩꯅ ꯂꯧꯔꯝꯂꯕ ꯅꯨꯄꯤꯅꯤ ꯑꯗꯨꯅ ꯅꯪ ꯍꯜꯂꯣ ꯅꯪꯒ ꯀꯥꯏꯅꯕꯁꯨ ꯉꯝꯂꯣꯏ ꯀꯥꯏꯁꯨ ꯀꯥꯏꯅꯔꯣꯏ ꯅꯪ ꯉꯥꯎꯔꯦ ꯅꯁꯥꯅ ꯉꯥꯡꯂꯤꯕ ꯋꯥꯗꯣ ꯉꯥꯡꯕ ꯌꯥꯕ ꯋꯥꯔ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯈꯜꯂꯨ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯐꯣꯟ ꯇꯧꯔꯛꯀꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯀꯛꯊꯠꯂꯤ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯅ ꯊꯛꯄꯒꯤ ꯊꯅꯝꯕ ꯆꯥ ꯀꯞꯇꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯁꯅꯥꯇꯣꯝꯕꯒ ꯊꯦꯡꯅꯩ ꯑꯗꯨꯕꯨ ꯑꯅꯤꯗꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯦ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯉꯤ ꯁꯅꯥꯇꯣꯝꯕꯗꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯃꯦꯝꯊꯣꯏꯗꯨ ꯇꯨꯡ ꯍꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯅꯕ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯀꯣꯂꯦꯖ ꯆꯠꯈ꯭ꯔꯤꯉꯩꯗꯅꯤ ꯂꯩꯃꯅ ꯏꯪꯈꯣꯜꯗ ꯂꯩꯔꯤꯉꯩ ꯀꯣꯟꯊꯣꯡꯗ ꯅꯨꯄꯤ ꯑꯍꯨꯝ ꯌꯥꯝꯅ ꯀꯦꯅ ꯆꯪꯂꯛꯄꯗꯨ ꯀꯅꯥꯅꯣ ꯈꯟꯅ ꯌꯦꯡꯂꯛꯏ ꯂꯩꯃ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯀꯅꯥ ꯍꯪꯕꯤꯕꯅꯣ ꯑꯩꯈꯣꯏꯁꯤ ꯏꯕꯦꯝꯃ ꯌꯥꯡꯒꯣꯏ ꯁꯅꯥꯕꯨ ꯍꯥꯏꯕ ꯃꯥꯡꯒꯣꯜ ꯀꯥꯔꯛꯂꯤꯕꯅꯤ ꯃꯥꯂꯤꯀꯥꯅ ꯊꯣꯛꯂꯛꯄꯗ ꯇꯥꯍꯧꯔꯗꯨꯅ ꯍꯩ ꯀꯔꯤꯅꯣ ꯅꯪꯕꯨ ꯃꯤ ꯂꯥꯛꯂꯒ ꯁꯨꯝ ꯂꯦꯞꯐꯟꯗꯅ ꯂꯩꯔꯤꯕꯗꯨꯕꯣ ꯏꯕꯦꯝꯃ ꯁꯥꯎꯅꯨꯀꯣ ꯀꯥꯈꯠꯂꯨ ꯀꯥꯈꯠꯂꯨ ꯐꯤꯔꯥꯁꯤꯗ ꯐꯝ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤꯡꯗꯨ ꯃꯥꯡꯒꯣꯜꯗ ꯀꯥꯔꯛꯇꯨꯅ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯂꯒ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯃꯅ ꯁꯨꯝꯗꯧꯕꯅꯤ ꯂꯥꯛꯂꯤꯕꯁꯤ ꯎꯔꯤꯄꯣꯛ ꯀꯦꯟꯗ꯭ꯔꯒꯤ MLA ꯇꯥꯃꯣ ꯁ꯭ꯌꯥꯝꯔꯥꯖꯀꯤ ꯂꯣꯏꯅꯕꯤꯅꯤ ꯂꯩꯃꯅ ꯍꯣꯏ ꯑꯩ ꯈꯪꯖꯩ ꯑꯗꯨꯕꯨ ꯂꯥꯛꯄꯤꯔꯤꯕꯁꯤꯒꯤ ꯃꯔꯝꯁꯤ ꯏꯆꯦꯁꯤꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯗꯨ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕ ꯂꯥꯛꯆꯔꯤꯕꯅꯤ ꯃꯥꯂꯤꯀꯥꯗꯤ ꯍꯔꯥꯎꯈ꯭ꯔꯦ ꯁꯦꯜ ꯄꯥꯏꯕ ꯁꯪꯒ ꯂꯩꯕ ꯏꯃꯨꯡꯅ
ꯃꯁꯨꯕꯨ ꯍꯥꯏꯕ ꯂꯥꯛꯂꯦ ꯍꯥꯏꯗꯅ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯀꯩꯌꯨꯝꯅꯣꯅꯦ ꯅꯨꯄꯥ ꯃꯆꯥꯁꯤꯕꯣ? ꯄꯜꯉꯥꯛꯄꯒꯤ ꯃꯃꯥꯅ ꯑꯩꯈꯣꯏꯒꯤꯗꯤ ꯃꯣꯏꯔꯥꯡꯊꯦꯝꯅꯦꯕꯣ꯫ ꯃꯣꯏꯔꯥꯡꯊꯦꯝꯗꯤ ꯃꯩꯇꯩꯅꯤꯅ꯫ ꯍꯣꯏ ꯃꯥꯅꯦꯕꯣ꯫ ꯃꯥꯂꯤꯀꯥ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯖꯤꯛꯇꯤ ꯁꯨꯛꯆꯤꯜꯂꯤ ꯋꯥꯈꯜꯗꯅ꯫ ꯕ꯭ꯔꯥꯍ꯭ꯃꯟ ꯅꯠꯇꯦꯅꯦ, ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡ ꯆꯥꯕꯁꯦ ꯂꯦꯝꯅ ꯍꯦꯛꯇ ꯃꯥꯡꯍꯟꯕ ꯌꯥꯗꯦ꯫ ꯀꯔꯝ ꯇꯧꯅꯤ ꯑꯩꯗꯤ? ꯃꯃꯧ ꯅꯨꯄꯤꯗ ꯍꯩ ꯃꯤ ꯂꯥꯛꯂꯤꯕꯁꯦ ꯆꯥꯒ ꯊꯧꯔꯥꯡ ꯇꯧꯅꯤꯍꯤ, ꯀꯔꯤꯅꯣ ꯃꯁꯤꯕꯣ? ꯂꯩꯃꯗꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯆꯪꯈꯤ꯫ ꯂꯥꯛꯂꯤꯕꯁꯤꯡꯗꯨ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ꯫ ꯃꯥꯂꯤꯀꯥꯅ ꯑꯩꯅ ꯌꯥꯔꯗꯤ ꯌꯥꯔꯦ ꯈꯜꯂꯨ, ꯀꯔꯤꯝ ꯈꯜꯂꯨꯔꯅꯨ꯫ ꯄꯜꯉꯥꯛꯄꯒꯤ ꯃꯃꯥꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯂꯩꯃꯁꯨ ꯊꯣꯡꯖꯤꯜꯗꯒꯤ ꯇꯥꯏ, ꯑꯗꯨꯕꯨ ꯃꯥ ꯊꯣꯔꯛꯂꯒ ꯋꯥ ꯑꯣꯏꯅꯗꯤ ꯉꯥꯡꯂꯨꯗ꯭ꯔꯤ꯫